ꯅꯪꯅ ꯁꯦꯟꯅꯕꯤꯕ ꯃꯤꯁꯤꯡꯒꯤ ꯂꯤꯁꯇꯨꯗ ꯅꯪ ꯀꯗꯥꯏꯗ ꯂꯩꯔꯤꯕꯒꯦ? ꯂꯤꯁꯇꯨꯒꯤ ꯃꯃꯩꯗ ꯅꯪ ꯑꯗꯨꯝ ꯂꯩꯔꯤꯕ꯭ꯔꯥ? ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯃꯤ ꯃꯌꯥꯝ ꯑꯗꯨ ꯁꯦꯟꯅꯕ ꯂꯣꯏꯔꯒ ꯅꯪꯒꯤꯗꯤ ꯁꯨꯡꯇꯧ ꯇꯧꯗꯕ ꯃꯤ ꯀꯌꯥ ꯑꯃ ꯑꯩꯈꯣꯏꯒꯤ ꯏꯔꯛꯇ ꯌꯥꯎꯔꯤ꯫ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯑꯩꯒꯤꯗꯃꯛ ꯀꯔꯤꯅꯣ ꯑꯃ ꯀꯔꯝꯕ ꯀꯥꯟꯗ ꯇꯧꯕꯤꯒꯗꯒꯦ ꯅꯠꯇ꯭ꯔꯒ ꯑꯩꯅ ꯊꯕꯛ ꯂꯣꯏꯅ ꯇꯧꯋꯤ ꯑꯗꯨꯒ ꯀꯅꯥ ꯑꯃꯠꯇꯅ ꯑꯩꯕꯨ ꯁꯤꯡꯊꯥꯅꯕꯤꯗꯦ ꯍꯥꯏꯅ ꯅꯁꯥꯅ ꯍꯥꯏꯖꯕꯒ ꯊꯦꯡꯅꯈ꯭ꯔꯕ꯭ꯔꯥ? ꯃꯤ ꯀꯌꯥ ꯅꯪꯅ ꯁꯦꯟꯅꯕꯒꯦ? ꯑꯩꯗꯤ ꯃꯤ ꯃꯌꯥꯝ ꯑꯃ ꯁꯦꯟꯅꯕ ꯇꯥꯏ꯫ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕ ꯑꯉꯥꯡ 4, ꯑꯉꯥꯡꯁꯤꯡꯗꯨꯗꯤ ꯆꯥꯎꯔꯦ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯆꯥꯎꯔꯀꯥꯟꯗ ꯃꯈꯣꯏꯒꯤ ꯗꯔꯀꯥꯔ ꯂꯩꯕꯗꯤ ꯂꯦꯞꯇꯦ꯫ ꯑꯇꯣꯞꯄ ꯊꯥꯛ ꯑꯃꯗ ꯃꯈꯣꯏ ꯗꯔꯀꯥꯔ ꯂꯩꯔꯛꯏ꯫ ꯑꯩꯒꯤ ꯏꯁꯨ 10 ꯂꯩ꯫ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡ ꯄꯨꯝꯕꯒ ꯂꯣꯏꯅꯩ꯫ ꯃꯈꯣꯏꯒꯤ ꯑꯃ ꯑꯃꯨꯛ ꯅꯠꯇ꯭ꯔꯒ ꯑꯃ ꯑꯃꯨꯛ ꯗꯔꯀꯥꯔ ꯂꯩ꯫ ꯑꯉꯥꯡ ꯑꯃꯒ ꯑꯇꯣꯞꯄ ꯑꯃꯒ ꯃꯔꯩ ꯇꯧꯅꯩ, ꯃꯗꯨꯒꯤ ꯑꯃꯨꯛ ꯌꯥꯎꯕ ꯇꯥꯏ꯫ ꯏꯃꯥ ꯆꯍꯤ 38 ꯁꯨꯔꯕꯤ ꯑꯃꯒ ꯏꯟꯗꯣꯝꯆꯥ 38 ꯁꯨꯔꯕꯤ ꯑꯃꯒꯁꯨ ꯑꯩꯅ ꯁꯦꯟꯅꯕꯤꯔꯤ꯫ ꯑꯅꯤꯃꯛ ꯂꯨꯈ꯭ꯔꯥꯕꯤ ꯉꯥꯛꯇꯅꯤ꯫ ꯃꯈꯣꯏꯒ ꯆꯥꯕ ꯊꯛꯄ, ꯗꯣꯛꯇꯔꯗ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯂꯣꯏꯅ ꯇꯧꯏ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯤꯡꯅ ꯃꯗꯨ ꯄꯥꯡꯕꯤ, ꯃꯗꯨꯒꯤꯗꯃꯛ ꯌꯥꯝꯅ ꯊꯥꯒꯠꯆꯔꯤ꯫ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯇꯧꯔꯤꯕ ꯃꯤ 838 ꯂꯩ꯫ ꯐꯣꯔꯦꯟ ꯑꯣꯐꯤꯁ 19 ꯂꯩ꯫ ꯑꯩꯒꯤ ꯂꯤꯁ ꯑꯗꯨ ꯃꯊꯪ ꯂꯩꯈ꯭ꯔꯦ꯫ ꯑꯩꯒꯤꯁꯤ ꯅꯪꯕꯨ ꯁꯨꯝꯅꯕ ꯍꯥꯏꯕ ꯅꯠꯇꯦ, ꯑꯗꯨꯕꯨ ꯅꯪꯅ ꯁꯦꯟꯅꯒꯗꯕ ꯃꯤ ꯃꯌꯥꯝ ꯂꯩꯕ ꯃꯇꯝꯗ ꯅꯉꯣꯟꯗ ꯐꯥꯎꯔꯤꯕ ꯑꯗꯨ ꯑꯩꯅ ꯈꯪꯕꯒꯤ ꯍꯥꯏꯖꯕꯅꯤ꯫ ꯅꯪ ꯅꯁꯥꯅ ꯅꯁꯥꯕꯨ ꯌꯦꯡꯁꯤꯟꯖꯗ꯭ꯔꯕꯗꯤ ꯑꯇꯣꯞꯄ ꯃꯤꯁꯤꯡꯕꯨ ꯌꯦꯡꯁꯤꯟꯕ ꯉꯝꯂꯛꯂꯣꯏ꯫ ꯅꯪꯒꯤ ꯄꯥꯡꯒꯜꯅꯁꯨ ꯄꯨꯛꯅꯤꯡ ꯋꯥꯈꯜꯅꯁꯨ ꯑꯃꯠꯇ ꯄꯥꯡꯕ ꯉꯝꯗꯕ ꯃꯇꯥꯡ ꯂꯥꯛꯀꯅꯤ꯫ ꯅꯠꯇ꯭ꯔꯒꯅ ꯇꯧꯔꯒꯁꯨ ꯐꯠꯇꯕ ꯋꯥꯈꯜꯂꯣꯟꯗ ꯇꯧꯗꯨꯅ ꯃꯤ ꯄꯨꯝꯅꯃꯛꯅ ꯅꯪꯅ ꯇꯧꯔꯤꯕ ꯑꯗꯨ ꯇꯧꯔꯝꯗꯕꯅ ꯐꯩ ꯍꯥꯏꯅꯒꯅꯤ꯫ ꯅꯁꯥꯅ ꯅꯁꯥꯒꯤ ꯌꯦꯡꯁꯤꯟꯖꯕ ꯍꯥꯏꯕ ꯑꯁꯤ ꯏꯁꯥꯒꯤꯇ ꯈꯟꯕ ꯅꯠꯇꯦ, ꯃꯁꯤ ꯂꯧꯁꯤꯡꯅꯤ꯫ A.B. ꯁꯤꯝꯁꯟꯅ ꯏꯕ ꯂꯥꯏꯔꯤꯛ ꯃꯌꯥꯝ ꯑꯃ ꯑꯩ ꯄꯥꯈ꯭ꯔꯦ꯫ ꯃꯍꯥꯛ ꯆꯍꯤ 100ꯃꯨꯛꯀꯤ ꯃꯃꯥꯡꯗ ꯄ꯭ꯔꯚꯨꯒ ꯂꯩꯃꯤꯟꯅꯈ꯭ꯔꯦ꯫ ꯃꯍꯥꯛꯀꯤ ꯂꯥꯏꯔꯤꯛꯇ ꯑꯁꯨꯝꯅ ꯍꯥꯏ, ꯏꯁꯥꯕꯨ ꯂꯥꯛꯁꯤꯟꯖꯕ ꯍꯥꯏꯕ ꯑꯁꯤ ꯏꯁꯥꯕꯨ ꯁꯦꯡꯅ ꯅꯨꯡꯁꯤꯖꯕꯅꯤ꯫ ꯑꯗꯨꯅ ꯆꯥꯕꯗ ꯆꯦꯛꯁꯤꯟꯅ ꯆꯨꯝꯅ ꯆꯥꯕ ꯍꯥꯏꯕꯁꯤ ꯅꯁꯥꯕꯨ ꯅꯨꯡꯁꯤ ꯍꯥꯏꯕ ꯑꯗꯨ ꯎꯠꯂꯤꯕꯅꯤ꯫ ꯅꯪ ꯅꯁꯥꯅ ꯅꯁꯥꯕꯨ ꯅꯨꯡꯁꯤꯖꯗ꯭ꯔꯕꯗꯤ, ꯃꯃꯜ ꯂꯩꯅ ꯂꯧꯖꯗ꯭ꯔꯕꯗꯤ, ꯏꯁ꯭ꯋꯔꯅ ꯁꯦꯝꯕ ꯑꯗꯨ ꯅꯪꯅ ꯅꯨꯡꯁꯤꯗ꯭ꯔꯕꯅꯤ ꯑꯃꯁꯨꯡ ꯃꯃꯜ ꯂꯩꯅ ꯂꯧꯖꯗ꯭ꯔꯕꯅꯤ꯫ ꯃꯍꯥꯛꯅ ꯅꯪꯒꯤꯗꯃꯛ ꯃꯃꯜ ꯄꯤꯈꯤ, ꯑꯗꯨꯅ ꯅꯪꯅ ꯅꯁꯥꯕꯨ ꯃꯃꯜ ꯂꯩꯅ ꯂꯧꯖꯗꯨꯅ ꯏꯀꯥꯏ ꯈꯨꯝꯅꯒꯗꯕꯅꯤ꯫ ꯃꯍꯥꯛꯅ ꯅꯉꯣꯟꯗ ꯄꯤꯔꯛꯈ꯭ꯔꯕ ꯑꯗꯨ ꯅꯨꯡꯁꯤꯖꯒꯗꯕꯅꯤ꯫ ꯅꯁꯥꯒꯤ ꯑꯄꯥꯝꯕꯁꯤꯡ ꯅꯁꯥꯅ ꯌꯦꯡꯁꯤꯟꯕꯤꯕ ꯑꯃꯁꯨꯡ ꯁꯦꯟꯅꯕ ꯍꯥꯏꯕꯁꯤ ꯃꯤꯒꯤ ꯑꯄꯥꯝꯕꯁꯤꯡ ꯌꯦꯡꯁꯤꯟꯕꯤꯕꯒꯨꯝ ꯅꯪꯒꯤ ꯅꯊꯧꯅꯤ꯫ ꯃꯁꯤ ꯌꯥꯝꯅ ꯐꯖꯕ ꯋꯥꯍꯩ ꯄꯔꯦꯡ ꯑꯃꯅꯤ꯫ ꯃꯤꯒꯤꯗꯃꯛ ꯀꯠꯊꯣꯛꯄ ꯑꯃꯁꯨꯡ ꯃꯇꯦꯡ ꯄꯥꯡꯕꯗ ꯅꯪꯒꯤ ꯅꯊꯧ ꯑꯣꯏꯔꯤꯕ ꯑꯗꯨꯒꯨꯝ ꯅꯪ ꯅꯁꯥꯒꯤꯗꯃꯛ ꯌꯦꯡꯁꯤꯟꯖꯕ ꯍꯥꯏꯕꯁꯤ ꯅꯪꯒꯤ ꯅꯊꯧꯅꯤ꯫ ꯈ꯭ꯔꯤꯁꯇ꯭ꯌꯟ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏ ꯑꯁꯤ ꯑꯩꯅ ꯈꯟꯕꯗ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃꯗ ꯍꯦꯛꯇ ꯂꯩ꯫ ꯑꯩꯈꯣꯏ ꯏꯁꯥꯒꯤꯇ ꯈꯟꯕ, ꯏꯁꯥꯒꯤꯇ ꯌꯦꯡꯕ, ꯃꯤ ꯃꯔꯛꯇ ꯍꯤꯡꯗꯕ, ꯀꯅꯥꯃꯠꯇꯒꯤ ꯀꯔꯤꯁꯨ ꯇꯧꯗꯕ, ꯃꯤꯒꯤ ꯄꯨꯟꯁꯤꯗ ꯈꯦꯠꯅꯕ ꯃꯆꯦꯠ ꯑꯃꯠꯇ ꯄꯨꯔꯛꯄ ꯉꯝꯗꯕ ꯑꯃ ꯑꯣꯏꯕ, ꯑꯩꯅ ꯃꯤꯕꯨ ꯅꯨꯡꯁꯤꯕ, ꯂꯩꯇ ꯂꯥꯏꯔ ꯇꯣꯜꯂ ꯇꯥꯔꯕꯁꯤꯡꯗ ꯃꯇꯦꯡ ꯄꯥꯡꯕꯤꯕ, ꯏꯁꯥꯒꯤ ꯑꯣꯏꯕ ꯋꯥꯈꯜꯗꯒꯤ ꯊꯣꯛꯂꯛꯄ, ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩ ꯑꯗꯨꯝ ꯉꯥꯡꯗꯨꯅ ꯂꯥꯛꯏ, ꯑꯗꯨꯒ ꯃꯇꯝ ꯆꯨꯞꯄꯒꯤ ꯑꯣꯏꯅꯁꯨ ꯉꯥꯡꯒꯅꯤ꯫ ꯑꯗꯨꯕꯨ ꯃꯌꯥꯝꯁꯤꯒꯤ ꯃꯔꯛꯇ ꯅꯪ ꯅꯁꯥꯒꯤꯁꯨ ꯇꯧꯖꯕ ꯗꯔꯀꯥꯔ ꯂꯩ꯫ ꯇꯧꯗꯕ ꯇꯥꯔꯒꯗꯤ ꯅꯪ
ꯈꯜ ꯆꯥꯗꯕ ꯑꯣꯏꯒꯅꯤ, ꯅꯪ ꯅꯨꯡꯉꯥꯏꯔꯣꯏ, ꯑꯗꯨꯒ ꯅꯨꯡꯉꯥꯏꯇꯕ ꯈ꯭ꯔꯤꯁꯇ꯭ꯌꯟ ꯑꯣꯏꯕꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯂꯩꯇ꯭ꯔꯦ, ꯃꯔꯝꯗꯤ ꯄ꯭ꯔꯤꯊꯤꯕꯤꯁꯤꯗ ꯑꯩꯈꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯕ ꯃꯤ ꯑꯣꯏꯐꯝ ꯊꯣꯛꯄꯅꯤ꯫ ꯅꯁꯥꯕꯨ ꯅꯨꯡꯁꯤꯖꯕ ꯍꯥꯏꯕ ꯑꯁꯤ ꯑꯇꯣꯞꯄꯕꯨ ꯅꯨꯡꯁꯤꯕꯒꯨꯝ ꯅꯪꯒꯤ ꯅꯊꯧꯅꯤ, ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯏꯁꯥꯒꯤꯇ ꯈꯜꯂꯒ ꯃꯤꯒꯤ ꯁꯨꯡꯈꯟ ꯈꯟꯗꯕ, ꯃꯤꯒꯤ ꯀꯔꯤꯃꯠꯇ ꯇꯧꯗꯕ ꯑꯃ, ꯅꯠꯇ꯭ꯔꯒꯅ ꯑꯩ ꯏꯁꯥꯒꯤ ꯑꯃꯠꯇ ꯈꯜꯂꯔꯣꯏ, ꯀꯠꯊꯣꯛꯂꯒꯦ ꯍꯥꯏꯕ ꯑꯃ, ꯅꯁꯥꯕꯨ ꯀꯥꯎꯖꯅꯕ ꯍꯥꯏꯕ ꯏꯁ꯭ꯋꯔꯒꯤ ꯋꯥꯍꯩꯁꯨ ꯌꯥꯎꯏ, ꯑꯗꯨꯕꯨ ꯅꯪ ꯃꯗꯨꯒꯤ ꯃꯇꯥꯡ ꯑꯗꯨ ꯈꯪꯗꯅ ꯂꯧꯊꯣꯛꯄ ꯌꯥꯔꯣꯏ꯫ ꯑꯗꯨꯅ ꯁꯣꯝꯒꯤꯁꯤꯅ ꯅꯁꯥꯒꯤꯇ ꯈꯜꯂꯒ ꯑꯁꯥꯎꯕ ꯈ꯭ꯔꯤꯁꯇ꯭ꯌꯟ ꯑꯣꯏꯕ, ꯁꯣꯝꯒꯤꯁꯤꯅ ꯙꯔꯃꯒꯤ ꯋꯥꯈꯜꯂꯣꯟ ꯑꯃ ꯂꯩꯔꯒ ꯅꯪꯅ ꯇꯧꯕ ꯈꯨꯗꯤꯡꯗ ꯁꯥꯎꯅꯤꯡꯕ, ꯃꯔꯝꯗꯤ ꯅꯈꯣꯏꯒꯤꯗꯃꯛ ꯀꯅꯥꯅꯁꯨ ꯀꯔꯤꯁꯨ ꯇꯧꯕꯤꯗꯦ꯫ ꯅꯪꯒꯤ ꯆꯔꯆꯇ ꯅꯪ ꯀꯔꯤꯅꯣ ꯑꯃ ꯇꯧꯕ ꯍꯧꯔꯦ, ꯃꯌꯥꯝꯅ ꯅꯪꯕꯨ ꯈꯪꯅꯔꯦ, ꯃꯗꯨꯒꯤꯗꯃꯛ ꯇꯧꯒꯗꯕ ꯀꯔꯤꯅꯣ ꯑꯃ ꯍꯦꯛ ꯂꯩꯕꯒ ꯅꯪ ꯑꯗꯨꯝ ꯇꯧꯒꯗꯧꯔꯤꯕꯅꯤ꯫ ꯃꯈꯣꯏꯅ ꯅꯪꯕꯨ ꯀꯧꯔꯛꯏ, ꯃꯗꯨꯗ ꯅꯪꯅ ꯉꯝꯃꯣꯏ ꯍꯥꯏꯕꯁꯨ ꯉꯝꯗꯦ, ꯑꯗꯨꯗꯒꯤ 3ꯂꯛ 4ꯔꯛꯀꯤ ꯃꯇꯨꯡꯗꯗꯤ ꯅꯪ ꯁꯥꯎꯅꯤꯡꯉꯛꯏ, ꯌꯦꯛꯄ ꯍꯧꯔꯛꯂꯅꯤ꯫ ꯌꯦꯛꯄ ꯁꯥꯎꯅꯤꯡꯕ ꯍꯧꯕꯗꯒꯤꯗꯤ ꯃꯤ ꯈꯨꯗꯤꯡꯒꯤ ꯑꯁꯣꯏꯕ ꯊꯤꯕ ꯍꯧꯔꯛꯂꯅꯤ, ꯄ꯭ꯔꯤꯆꯔꯗꯨꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃ ꯂꯩꯕ ꯍꯧꯔꯛꯂꯦ, ꯀꯣꯌꯔ ꯗꯥꯏꯔꯦꯛꯇꯔ ꯑꯗꯨꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃ ꯎꯔꯛꯂꯒꯅꯤ, ꯆꯔꯆꯀꯤ ꯊꯣꯡ ꯃꯆꯨ ꯑꯗꯨ ꯄꯥꯝꯂꯛꯂꯔꯣꯏ, ꯃꯤꯁꯤꯡ ꯑꯗꯨ ꯍꯩꯅꯔꯛꯂꯔꯣꯏ, ꯀꯔꯤꯃꯠꯇ ꯄꯥꯝꯂꯛꯂꯔꯣꯏ, ꯃꯗꯨ ꯅꯪꯒꯤ ꯅꯔꯥꯜꯅꯤ, ꯃꯔꯝꯗꯤ ꯅꯪꯒꯤ ꯄꯨꯟꯁꯤꯗꯤ ꯑꯩ ꯁꯤꯗꯤ ꯇꯧꯕ ꯉꯝꯅꯤ, ꯑꯗꯨꯕꯨ ꯁꯤꯗꯤ ꯉꯝꯃꯣꯏ ꯍꯥꯏꯕꯒꯤ ꯈꯜ ꯑꯃ ꯆꯥꯅ ꯊꯝꯒꯗꯕꯅꯤ꯫ ꯅꯪꯒꯤ ꯄꯨꯟꯁꯤꯒꯤ ꯃꯇꯥꯡ ꯈꯔꯗ ꯅꯪ ꯃꯗꯨ ꯑꯣꯏꯒꯗꯕꯅꯤ꯫ ꯑꯃꯦꯟ꯫ ꯃꯦꯊ꯭ꯌꯨ 22:38-38 ꯃꯤꯁꯤꯡꯅ ꯖꯤꯁꯨꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯕ ꯌꯥꯊꯪ ꯑꯁꯤ ꯀꯔꯝꯕꯅꯣ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯈꯨꯝꯈꯤ, ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯕ ꯌꯥꯊꯪꯗꯤ ꯅꯪꯅ ꯅꯪꯒꯤ ꯏꯁ꯭ꯋꯔꯕꯨ ꯅꯪꯒꯤ ꯊꯃꯣꯏ ꯑꯄꯨꯝꯕ, ꯊꯋꯥꯏ ꯑꯄꯨꯝꯕ ꯑꯃꯁꯨꯡ ꯄꯨꯛꯅꯤꯡ ꯑꯄꯨꯝꯕ ꯌꯥꯎꯅ ꯅꯨꯡꯁꯤꯖꯒꯗꯕꯅꯤ, ꯑꯗꯨꯒ ꯑꯁꯤꯒꯨꯝꯕ ꯑꯅꯤꯁꯨꯕ ꯑꯗꯨ ꯑꯁꯤꯅꯤ, ꯅꯪꯅ ꯅꯪꯒꯤ ꯀꯩꯔꯣꯏ ꯂꯩꯀꯥꯏꯕꯨ ꯅꯁꯥꯃꯛꯀꯨꯝꯅ ꯅꯨꯡꯁꯤꯒꯗꯕꯅꯤ꯫ ꯍꯧꯖꯤꯛ ꯌꯦꯡꯁꯤ, ꯑꯩꯈꯣꯏꯅ ꯅꯁꯥꯅ ꯅꯁꯥꯕꯨ ꯅꯨꯡꯁꯤꯖꯕꯒꯨꯝꯅ ꯍꯥꯏꯕ ꯑꯁꯤ ꯑꯩꯈꯣꯏꯅ ꯆꯤꯠꯊꯍꯧꯕꯗꯧꯅ ꯇꯧꯏ꯫ ꯑꯩꯅ ꯆꯔꯆꯇ ꯀꯨꯏꯅ ꯂꯩꯔꯛꯄ ꯃꯇꯝꯗ ꯏꯁ꯭ꯋꯔꯕꯨ ꯅꯨꯡꯁꯤꯖꯒꯗꯕꯅꯤ, ꯑꯩꯈꯣꯏ ꯀꯩꯔꯣꯏ ꯂꯩꯀꯥꯏꯕꯨ ꯅꯨꯡꯁꯤꯒꯗꯕꯅꯤ ꯍꯥꯏꯕ ꯁꯔꯨꯛꯁꯤꯡ ꯈꯛꯇꯪ ꯈꯪꯏ, ꯑꯗꯨꯕꯨ ꯅꯁꯥꯃꯛꯀꯨꯝꯅ ꯍꯥꯏꯕꯁꯤꯅ ꯇꯣꯉꯥꯟꯅ ꯄꯔꯥ ꯑꯃꯗꯤ ꯑꯣꯏꯍꯜꯂꯤ꯫ ꯏꯁ꯭ꯋꯔꯅ ꯑꯩꯈꯣꯏꯗ ꯃꯔꯤ ꯑꯍꯨꯝꯈꯛ ꯂꯩꯅꯅ ꯍꯥꯏꯔꯤ꯫ ꯕꯥꯏꯕꯜꯁꯤ ꯃꯔꯤ ꯂꯩꯅꯕꯒꯤ ꯃꯇꯥꯡ ꯉꯥꯛꯇꯅꯤ, ꯃꯁꯤꯗꯤ ꯏꯁ꯭ꯋꯔꯒ ꯃꯔꯤ ꯂꯩꯅꯕ, ꯃꯤꯒ ꯃꯔꯤ ꯂꯩꯅꯕ, ꯑꯗꯨꯒ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯅ ꯑꯩꯈꯣꯏ ꯏꯁꯥꯅ ꯏꯁꯥꯒ ꯃꯔꯤ ꯂꯩꯅꯖꯕꯒꯤ ꯃꯇꯥꯡꯅꯤ꯫ ꯅꯪ ꯅꯁꯥꯅ ꯅꯁꯥꯕꯨ ꯅꯨꯡꯁꯤꯖꯗꯕ ꯇꯥꯔꯕꯗꯤ ꯀꯅꯥꯒꯨꯝꯕ ꯑꯃꯕꯨ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯤ ꯑꯣꯏꯊꯣꯛꯇꯕꯅꯤ꯫ ꯀꯔꯤꯒꯤꯅꯣ ꯈꯪꯕ꯭ꯔꯥ? ꯃꯔꯝꯗꯤ ꯅꯪꯉꯣꯟꯗ ꯂꯩꯇꯕ ꯑꯗꯨ ꯅꯪꯅ ꯄꯤꯕ ꯉꯝꯂꯣꯏ꯫ ꯅꯪ ꯅꯁꯥꯕꯨ ꯃꯃꯜ ꯂꯩꯅ ꯂꯧꯖꯗ꯭ꯔꯕꯗꯤ ꯃꯤꯕꯨ ꯀꯔꯝꯅ ꯃꯃꯜ ꯂꯩꯅ ꯂꯧꯕ ꯉꯝꯒꯗꯧꯔꯤꯕꯅꯣ? ꯅꯁꯥꯕꯨ ꯏꯀꯥꯏ ꯈꯨꯝꯅꯖꯗ꯭ꯔꯕꯗꯤ ꯑꯇꯣꯞꯄꯕꯨꯁꯨ ꯑꯃꯕꯨ ꯀꯔꯝꯅ ꯏꯀꯥꯏ ꯈꯨꯝꯅꯒꯗꯧꯔꯤꯕꯅꯣ? ꯑꯩꯅ ꯂꯩꯇꯕ ꯑꯗꯨ ꯑꯩꯅ ꯄꯤꯕ ꯍꯥꯏꯕꯁꯤꯗꯤ ꯑꯣꯏꯊꯣꯛꯇꯕꯅꯤ꯫ ꯑꯩꯉꯣꯟꯗ ꯏꯁꯤꯡ ꯒ꯭ꯂꯥꯁ ꯑꯃ ꯂꯩ, ꯅꯪꯅ ꯑꯩꯉꯣꯟꯗ ꯏꯁꯤꯡ ꯄꯤꯌꯨ ꯍꯥꯏꯔꯛꯂꯕꯗꯤ ꯑꯩꯅ ꯃꯗꯨ ꯄꯤꯕ ꯉꯝꯃꯤ, ꯑꯗꯨꯕꯨ ꯑꯩꯒꯤ ꯒ꯭ꯂꯥꯁꯇꯨꯅ ꯍꯥꯡꯕ ꯑꯣꯏꯔꯒꯗꯤ ꯅꯪꯅ ꯑꯩꯉꯣꯟꯗ ꯏꯁꯤꯡ ꯄꯤꯔꯛꯅꯕ ꯐꯅ ꯁꯥꯡꯅ ꯂꯥꯎꯗꯨꯅꯁꯨ ꯑꯩꯉꯣꯟꯗ ꯂꯩꯇꯕ ꯑꯗꯨꯗꯤ ꯑꯩ ꯄꯤꯕ ꯉꯝꯂꯣꯏ꯫ ꯑꯗꯨꯅ ꯆꯍꯤ ꯀꯌꯥ ꯑꯩꯅ ꯃꯤꯕꯨ ꯅꯨꯡꯁꯤꯅꯕ ꯍꯣꯠꯅꯈꯤ, ꯑꯗꯨꯕꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯁꯣꯏꯈꯤ꯫ ꯀꯣꯟꯅꯊꯪꯗ ꯑꯩ ꯏꯁꯥꯅ ꯏꯁꯥꯕꯨ ꯅꯨꯡꯁꯤꯖꯗꯦ ꯍꯥꯏꯕꯁꯤ ꯈꯪꯂꯛꯈꯤ꯫ ꯑꯩꯅ ꯃꯤꯉꯣꯟꯗ ꯅꯨꯡꯁꯤꯕ ꯎꯠꯄ ꯉꯝꯈꯤꯗꯦ, ꯃꯔꯝꯗꯤ ꯑꯩꯒꯤꯗꯃꯛ ꯏꯁ꯭ꯋꯔꯒꯤ ꯃꯤꯅꯨꯡꯁꯤ ꯑꯗꯨ ꯂꯧꯁꯤꯟꯖꯈꯤꯗꯦ꯫ ꯑꯩꯅ ꯏꯁꯥꯗ ꯌꯥꯝꯅ ꯁꯥꯊꯤꯕ ꯑꯣꯏꯈꯤ꯫ ꯅꯪ ꯅꯁꯥꯗ ꯁꯥꯊꯤꯔꯕꯗꯤ ꯑꯇꯣꯞꯄꯗꯁꯨ ꯁꯥꯊꯤꯒꯅꯤ꯫ ꯅꯪꯅ ꯅꯁꯥꯗꯒꯤ ꯃꯄꯨꯡ ꯐꯥꯅ ꯇꯧꯔꯛꯅꯕ ꯍꯥꯏꯔꯕꯗꯤ ꯑꯇꯣꯞꯄꯗꯁꯨ ꯍꯥꯏꯒꯅꯤ꯫ ꯑꯗꯨꯅ ꯅꯪꯒꯤ ꯆꯤꯜꯂꯕ ꯄꯨꯟꯁꯤꯗꯨꯗꯒꯤ ꯉꯥꯏꯍꯥꯛꯇꯪ ꯂꯦꯞꯇꯨꯅ ꯅꯪ ꯅꯁꯥꯒ ꯀꯔꯝꯕ ꯃꯔꯤ ꯂꯩꯅꯔꯤꯕꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯕ ꯃꯊꯧ ꯇꯥꯏ꯫
Nang nasana nasabu pamjadraba, nasabu nungsijadraba, nasabu ikai khumnadraba, nasabu mamal lei haina laudraba, nangi darkar leiba sing adu naral leijaba phaudana nangna adum pijabra. Karigumba kanda aikhoi isana isagidamak karino ama taujaba matamda lai fattaba aduna aikhoida ira leijaba phauhali. Nang adugi paisa adu pithokadabani. Nang sana atopa ama darkar leisu leitana nang asi oina tauramgadabani. Si tauramloidabani. Nang maduda phamduna cinema karigi yengthoklibano taugadaba thabak haujiksu leiri. Aina haijariba asi chumbra chumdabra. Aikoida samasya leiribagi maramdi lai fattabana aikoibu nungaina hinghaningde masigini. Nangna nangi punsi nungaina leiba adu mahakna pamde karigino khangbra. Maramdi nangi punsi adu nungaina hingnabagidamak Jisuna sibiki Johan tara. Huran baduna hatnanaba hunanaba amadi manghan takhannanaba lakhi. Adubu Jisuna hai aina lakpadi nangonda punsi leishanu amadi nungaina hingsanu haina lakpani. Punsi adu leijau aduga nungaina hingu. Punsi adu leijau aduga nungaina hingu. Aikoina leiriba asi supna khakki shwar holaga taibangpan asi thalhannaba natte aigi isa singna nungaina leiba asidagi henna aina yengningba ama leite aduga makhoi asum nungaiminaba adu ai pamjai. Aikoina nungaina hingbada aikoi masel nungaina hingminnabada Ishwarna kayamna nungaibage haiba asi aikoi khangdri haina khalli. Aikoina harauna nokpada Ishwarna penjai. Phagi mahakna semkhibani. Nokpa harauba mahakna semkhibani aduga lai fattabadi awaba ningba kaiba pukning hanthaba asauba ngakpiba ngamdabaga loinana lai. Mahakti hatnanaba hunanaba amasung manghan takhannanaba natana lakte adubu Jisuna haiki aina lakpadi nakhoida punsi leisano amasung punsi adu nungaisano haina lakpani. Nang nasana nasabu nungaijadrabadi nangi punsi adu nungaiba ngamloi. Nakhoi kana nasana nasabu mamal leina lawfam thokpa adu yauna laujadabage. Kana nasana nasabu pamjadabage. Asigumba mayam amalei. Ai isana isabu pamjakhidaba chahi kaya ama yaukre. Aina aigi khonjel pamjakhide. Aigi mawong matau pamjakhide. Aigi khong pamjakhide. Madu pamkhide. Ada pamkhide. Adubu nangi khong duda nang ingthana leijabatai. Maramdi nangonda leiriba khong adu nangi khongni. Nangonda leiriba adu lausinjaba tamgadabani. Khwaidagi phaba adu oinaba hotnagadabani. Phagathanba yaragana phagathangadabani. Yadragana madubu pamjaba tamgadabani. Amen. Isagi darkar leiba adu aikhoina kakthatlabadi aikhoi sauduna yektuna leigani. Ngasigi kaasida aduga TVda yengbiriba mayamgi manungda mi kaya ama yauri. Nakhoina migidamak taubi adubu maram chumna taudrabadi nang mana phangloi. Aigidamak kanana karamkanda karigumba ama taubigadage haina hairabadi madugi mahutta aina isagidamak karigumba ama taugani haibasi oina haibiyu. Phare masi tabiyu. Masi yamna maru oi lausinbada. Kanagumba amada nangna nungaina leibagi thabak sinnaba adu to'u. Ngasi nangna masimak tarabasu nangna lakpagi mamaldi hanjillabani.
Kanaꯒumba amada nangna nungaina leibagi thabak sinaba adu to'u sahi kaya ama aina Devta sauki. Maramdi mahakna aibu nungai hande. Ihan hanbada nungairoi haina hana lepkre aduna kanagumba amana taubiba adu aingonda karisu khangkhide. Aina Devta tawdaba oidaba aduda ngakta yengki mahak afaba nupa amani aibu luna tawi ning tamhali aina tawningba pumnamak loina tawhali. Aina apamba ayamba loina fangi adubu mahakti sathokraga halakpada leigumba perfume-gumba khudol pot-sing leiraga halakpa midudi natte sahi kaya aina mangonda nangna aigi khudol leirakadabani haina khanki. Nupa kharana magi nupida khudol piduna ai uki adubu nangdi tawde masida aina adum mityeng thamki adubu kona thangdadi aina warep ama lawki aina khudol ama darkar leirabadi ai sattuna ishana ama leizarugadabani. Aikhoi saukhatpa matam madu oire kanagumba amada nangna nungaina leinabagi daitya sinabadu toklo Devna soibasi natraga heitabasi madugi amaduda oiramgani. Adubu atopa maudra mapandadi mahak yamna phai. Aduna karigidamakta Mina nangidamak tawbidaba amakaktuda sum yengadawribano. Mahakna phaba jagasingduda karigi yengloidawribano. Mahakti yamna logical oiba mini mahakna hai ai chatluraga madu leirubagi matam leite maramdi madu nangna lawkhragadabani. Madu tasingna summi kanana khanbigani. Aikhoina khaningbasi makhoina madu leiba koichachatlure. Aduga Aikhoina ya langani aduga ai masidi sungpam pamde aduna mahak udringaida lonna hundokluge haina khalli. Aina haizaribasini aigi punsida angakpa mawongda hongki aina nungaina leinabagi mingonda daitya sinaba tokpa aduga ai nungaizagani haina lepkhiba matamduda aigi haraubagi thak asi makhada leirambadagi mathakta kaki aina nungaigadaba thabaksing adu aigidamak aina tawgani khal kainadi natte. Ai migi thabak kaya ama tawi piba ngami masi aigi khwaidagi pamjaba amani. Mibu mateng pangba pamjai migi darkar leibasing adu piba pami adubu ai yekpa sauba horakle haiba asi ai thengnajaki aigidi kamdauba haiba asi oirakhi. Ai sattuna nangna aingonda madu tawdringai mamangda aina tawjagani. Ariba awaba isai adu aina kuina sakhi. Ishwarna madudagi sakpiraklanu sanbiduna ai madu taningdre hairamgani. Aigidi kamdauba kanamatana aigi karimata tawbide. Aina hapta chupa thabakanna sui yumda chatle Devna thokraga golf sanarugani. Aina tawningai amatta leitana yumdagi thoklaklani. Aigidi kamdauba kananasu aigi khanbide. Ai khangki nakhoi kanasu sumaina tawde haiba chumra. Ngasi aigi message asi mayamda kanadrabasu masibu darkar leiba kanagumba amadi TV da yenglambasu yai. Aikhoi isana isagidamak karigumba kharadi tawba ngami adubu aikhoi murum sonmanduna saurang merang tawmanduna wakat manduna aikhoi hena phaba ama oiningdre haina khalli. Nangna aigidamak si tawde nangna aigidamak madu tawrakte haina hainai. Adubu ngasidi madu loinamaktu toklaga nangidamak karigumba ama tawba darkar leiraba aduga kanamatana tawraktraba madu oirabadi madu nangna thanta tawjau. Adubu nangna madu tawrabadi nang murum sonba ngamoi. Devna mabu nungai hanbagi thabak adu aingonda sinade. Mahakti golf sanaba chatkini, ball sanagani, football yengani, mana tawningba adu tawgani.
ꯑꯩꯗꯤ ꯊꯋꯥꯏꯗ ꯏꯁꯥꯕꯨ ꯀꯠꯊꯣꯛꯆꯗꯨꯅ ꯍꯤꯡꯈ꯭ꯔꯦ꯫ ꯍꯥꯏꯕꯗꯤ ꯐꯔꯤꯁꯤꯁꯤꯡꯗꯨꯁꯨ ꯑꯩꯅ ꯏꯀꯥꯏꯍꯜꯂꯤ꯫ ꯑꯩꯅ ꯍꯥꯏꯖꯕꯗꯤ ꯏꯁꯥꯕꯨ ꯀꯠꯊꯣꯛꯆꯗꯨꯅ ꯊꯋꯥꯏꯒꯤ ꯂꯝꯗ ꯌꯥꯝꯅ ꯍꯛꯆꯤꯟꯗꯨꯅ ꯄ꯭ꯔꯤꯊꯤꯕꯤ ꯄꯨꯝꯕ ꯃꯇꯦꯡ ꯄꯥꯡꯅꯕ ꯍꯣꯠꯅꯈ꯭ꯔꯦ, ꯑꯗꯨꯒ ꯀꯅꯥꯃꯠꯇꯅ ꯑꯩꯒꯤ ꯀꯔꯤꯃꯠꯇꯁꯨ ꯇꯧꯔꯛꯄ ꯅꯠꯇꯦ꯫ ꯑꯗꯨꯗꯒꯤꯗꯤ ꯑꯩꯅ ꯈꯟꯕ ꯍꯧꯔꯛꯈꯤ, ꯑꯩꯅ ꯅꯨꯡꯉꯥꯏꯕ ꯑꯗꯨ ꯑꯩ ꯇꯧꯒꯅꯤ꯫ ꯑꯗꯨꯕꯨ ꯑꯆꯨꯝꯕ ꯑꯗꯨ ꯍꯥꯏꯖꯒꯦ, ꯑꯩꯅ ꯅꯨꯡꯉꯥꯏꯕ ꯑꯃꯠꯇ ꯂꯩꯈꯤꯗꯦ꯫ ꯑꯩꯅ ꯌꯥꯝꯅ ꯀꯨꯏꯅ ꯊꯕꯛ ꯇꯧꯈ꯭ꯔꯦ, ꯑꯇꯩ ꯑꯃꯠꯇ ꯇꯧꯗꯦ꯫ ꯊꯕꯛ ꯊꯕꯛ ꯊꯕꯛ, ꯑꯗꯨꯒ ꯑꯇꯣꯞꯄ ꯃꯤ ꯁꯦꯟꯅꯕꯒ, ꯑꯗꯨꯒ ꯉꯁꯤꯒꯤ ꯑꯩꯅ ꯇꯧꯅꯤꯡꯕ ꯑꯩꯒꯤꯗꯃꯛ ꯀꯔꯤꯅꯣ ꯑꯃ ꯇꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯩ ꯀꯔꯤ ꯇꯧꯗꯣꯏꯅꯣ ꯈꯪꯈꯤꯗꯦ꯫ ꯑꯁꯨꯃꯥꯏꯅ ꯑꯩ ꯀꯨꯏꯅ ꯂꯩꯈꯤ꯫ ꯑꯩꯅ ꯄꯥꯝꯕ ꯑꯃꯠꯇ ꯂꯩꯈꯤꯗꯦ, ꯃꯔꯝꯗꯤ ꯑꯩꯅ ꯑꯇꯣꯞꯄ ꯑꯃꯠꯇ ꯇꯧꯈꯤꯗꯦ꯫ ꯑꯩꯒꯤ ꯊꯕꯛ ꯅꯠꯇꯕ ꯑꯇꯣꯞꯄ ꯑꯄꯥꯝꯕ ꯑꯃꯠꯇ ꯊꯝꯈꯤꯗꯦ꯫ ꯏꯁ꯭ꯋꯔꯅ ꯑꯩꯉꯣꯟꯗ ꯇꯧꯅꯕ ꯀꯧꯕꯤꯈꯤꯕ ꯑꯗꯨꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯛꯆꯤꯟꯈꯤꯗꯨꯅ ꯃꯗꯨꯒꯤ ꯋꯥꯡꯃꯗ ꯑꯩꯒꯤ ꯑꯇꯣꯞꯄ ꯄꯨꯟꯁꯤ ꯑꯃ ꯂꯩꯈꯤꯗꯦ꯫ ꯑꯗꯨꯒ ꯃꯔꯨ ꯑꯣꯏꯕ ꯑꯃꯒ ꯍꯥꯏꯒꯗꯕ ꯂꯩꯔꯤ, ꯑꯩꯈꯣꯏꯅ ꯇꯧꯕ ꯑꯁꯣꯏꯕ ꯑꯃꯒꯁꯨ ꯂꯩꯔꯤ꯫ ꯑꯩꯈꯣꯏ ꯏꯁꯥꯅ ꯏꯁꯥꯕꯨ ꯅꯨꯡꯉꯥꯏꯍꯟꯖꯅꯕ ꯍꯣꯠꯅꯩ, ꯑꯗꯨꯕꯨ ꯏꯁ꯭ꯋꯔꯅꯗꯤ ꯑꯩꯈꯣꯏ ꯏꯁꯥꯅ ꯏꯁꯥꯕꯨ ꯅꯨꯡꯉꯥꯏꯍꯟꯖꯅꯕꯒꯤꯗꯃꯛ ꯀꯧꯈꯤꯕ ꯅꯠꯇꯦ꯫ ꯃꯍꯥꯛꯅ ꯄꯥꯝꯕꯗꯤ ꯂꯩꯔꯤꯕ ꯑꯣꯏꯔꯤꯕꯁꯤꯡꯁꯤꯗ ꯑꯩꯈꯣꯏꯅ ꯅꯨꯡꯉꯥꯏꯕ ꯑꯗꯨꯅꯤ꯫ ꯑꯩꯅ ꯅꯨꯡꯉꯥꯏꯖꯅꯕ ꯍꯣꯠꯅꯈꯤ, ꯃꯗꯨꯃꯛ ꯆꯠꯈꯤ, ꯃꯗꯨꯗ ꯑꯃꯨꯛ ꯆꯠꯈꯤ, ꯀꯣꯏꯕ ꯆꯠꯈꯤ, ꯑꯗꯨꯕꯨ ꯂꯣꯏꯅ ꯏꯃꯥꯟ ꯃꯥꯟꯅꯈꯤ꯫ ꯅꯪꯅ ꯀꯣꯏꯕ ꯆꯠꯂꯦ, ꯍꯜꯂꯛꯑꯦ, ꯅꯍꯥꯛ ꯀꯔꯤꯁꯨ ꯅꯨꯡꯉꯥꯏꯈꯤꯗꯦ, ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯑꯗꯨꯝ ꯆꯣꯛꯊꯔꯦ, ꯑꯗꯨꯒ ꯃꯤ ꯈꯔꯗꯤ ꯁꯦꯜ ꯄꯨꯗꯨꯅ ꯐꯥꯎꯕ ꯆꯠꯅꯔꯤꯕꯅꯤ, ꯑꯗꯨꯒ ꯅꯪꯅ ꯑꯃꯨꯛ ꯁꯤꯡꯕ ꯇꯥꯔꯦ, ꯃꯗꯨꯗꯤ ꯅꯨꯡꯉꯥꯏꯕ ꯀꯨꯝꯍꯩ ꯍꯔꯥꯎꯒꯤ ꯋꯥ ꯅꯠꯇꯦ, ꯑꯗꯨꯕꯨ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯅꯪꯅ ꯅꯨꯡꯉꯥꯏꯖꯕ ꯏꯆꯝ ꯆꯝꯕꯁꯤꯡ ꯑꯗꯨ ꯊꯤꯕꯅꯤ꯫ ꯃꯈꯣꯏ ꯑꯗꯨ ꯏꯆꯝ ꯆꯝꯕ ꯉꯥꯛꯇꯅꯤ꯫ ꯍꯧꯈꯤꯕ ꯆꯍꯤꯗ ꯑꯩꯒꯤ ꯃꯌꯥꯝ ꯑꯃ ꯐꯪꯖꯈꯤ꯫ ꯐꯖꯕ ꯄꯣꯠ ꯄꯥꯝꯃꯤ ꯑꯩ, ꯑꯔꯪ ꯑꯔꯪ ꯀꯥꯞꯄ ꯄꯣꯠ ꯄꯥꯝꯃꯤ, ꯐꯖꯕ ꯃꯆꯨ ꯄꯥꯝꯃꯤ, ꯑꯗꯨꯅ ꯑꯩꯅ ꯐꯖꯕ ꯄꯣꯠꯁꯤꯡ ꯌꯦꯡꯒꯅꯤ, ꯃꯗꯨꯗ ꯅꯨꯡꯉꯥꯏꯅ ꯂꯩꯒꯅꯤ꯫ ꯐꯖꯕꯁꯤꯡꯗꯨꯅ ꯑꯩꯉꯣꯟꯗ ꯏꯁ꯭ꯋꯔꯕꯨ ꯅꯤꯡꯁꯤꯡꯍꯜꯂꯤ꯫ ꯑꯩꯅ ꯈꯟꯕꯗ ꯑꯩꯈꯣꯏꯅ ꯃꯇꯝ ꯀꯥꯏꯊꯣꯛꯂꯒꯗꯤ ꯑꯩꯈꯣꯏꯗ ꯏꯁ꯭ꯋꯔꯕꯨ ꯅꯤꯡꯁꯤꯡꯍꯟꯕ, ꯏꯁ꯭ꯋꯔꯗ ꯅꯛꯁꯤꯟꯍꯟꯕ ꯄꯣꯠ ꯃꯌꯥꯝ ꯑꯃ ꯂꯩ꯫ ꯅꯍꯥꯟ ꯑꯩ ꯍꯤꯒꯣꯛ ꯃꯆꯨꯒꯤ ꯐꯖꯕ ꯎꯆꯦꯛ ꯑꯃ ꯎꯈꯤ꯫ ꯃꯗꯨꯒꯤ ꯎꯆꯦꯛ ꯑꯗꯨ ꯑꯩꯅ ꯊꯧꯁꯥꯈꯤꯗꯕ ꯆꯍꯤ ꯀꯌꯥ ꯑꯃ ꯌꯥꯎꯔꯝꯂꯒꯅꯤ꯫ ꯃꯗꯨꯒꯤ ꯎꯆꯦꯛꯇꯨꯒꯤ ꯑꯩꯉꯣꯟꯗ ꯃꯇꯝ ꯑꯃꯠꯇ ꯂꯩꯈꯤꯗꯦ꯫ ꯑꯩꯗꯤ ꯊꯋꯥꯏꯒꯤ ꯈꯟꯕꯗ ꯌꯥꯝꯅ ꯆꯤꯟꯖꯈꯤ, ꯑꯗꯨꯕꯨ ꯃꯗꯨꯒꯤ ꯍꯤꯒꯣꯛ ꯃꯆꯨꯒꯤ ꯐꯖꯕ ꯎꯆꯦꯛ ꯑꯗꯨ ꯎꯕꯗ ꯏꯁ꯭ꯋꯔꯅ ꯇꯥꯏꯕꯪꯄꯥꯟꯁꯤꯕꯨ ꯀꯌꯥꯗ ꯐꯖꯅ ꯑꯉꯛꯄ ꯃꯑꯣꯡꯗ ꯁꯦꯝꯕꯤꯕ ꯍꯥꯏꯕ ꯑꯗꯨ ꯈꯜꯂꯛꯈꯤ꯫ ꯑꯁꯤꯒꯨꯝꯕ ꯄꯣꯠꯁꯤꯡꯗ ꯑꯩꯈꯣꯏ ꯋꯥꯈꯜ ꯁꯨꯡꯇꯧ ꯇꯧꯔꯨꯗꯦ꯫ ꯑꯐꯕ ꯃꯔꯨꯞ ꯑꯃꯒ ꯆꯠꯃꯤꯟꯅꯕ, ꯀꯣꯐꯤ ꯊꯛꯃꯤꯟꯅꯕ ꯑꯩ ꯇꯁꯦꯡꯅ ꯄꯥꯝꯖꯩ꯫ ꯌꯥꯝꯅ ꯀꯨꯏꯅ ꯅꯠꯇ꯭ꯔꯕꯁꯨ ꯃꯤꯅꯤꯠ 45 ꯄꯨꯡ ꯀꯌꯥ ꯋꯥꯔꯤ ꯁꯥꯅꯕ, ꯁꯨꯝ ꯎꯅꯕ, ꯑꯁꯤꯒꯨꯝꯕꯁꯤ ꯐꯩ꯫ ꯃꯤꯅꯨꯡꯁꯤ ꯂꯩꯕ ꯃꯤꯁꯤꯡꯒ ꯑꯩ ꯂꯩꯃꯤꯟꯅꯖꯅꯤꯡꯉꯤ꯫ ꯃꯤꯅ ꯑꯇꯣꯞꯄꯗ ꯃꯤꯅꯨꯡꯁꯤ ꯎꯠꯄ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯐꯖꯩ꯫ ꯅꯪꯅ ꯇꯝꯕ ꯌꯥꯕ ꯃꯤꯁꯤꯡꯒ ꯃꯇꯝ ꯂꯩꯕ ꯈꯤꯕꯤꯛꯇ ꯄꯨꯜꯂꯨ꯫ ꯅꯪꯕꯨ ꯑꯋꯥꯡꯕꯗ ꯀꯥꯈꯠꯅꯕꯒꯤ ꯋꯥꯈꯜ ꯄꯣꯛꯍꯟꯕ ꯃꯤꯁꯤꯡꯒ ꯄꯨꯜꯂꯨ꯫ ꯑꯩ ꯁꯤꯅꯦꯃꯥ ꯌꯦꯡꯕ ꯄꯥꯝꯃꯤ, ꯄꯣꯊꯥꯕ ꯄꯥꯝꯃꯤ꯫ ꯅꯪꯅ ꯄꯣꯊꯥꯕ ꯄꯥꯝꯗ꯭ꯔꯕꯗꯤ ꯅꯪ ꯈꯔꯒ ꯍꯟꯅꯨꯁꯜꯂꯛꯄ ꯉꯥꯏꯈꯣ, ꯄꯣꯊꯥꯕ ꯄꯥꯝꯂꯛꯀꯅꯤ꯫ ꯑꯗꯨꯅ ꯅꯪ ꯅꯁꯥꯅ ꯅꯁꯥꯕꯨ ꯌꯦꯡꯁꯤꯟꯖꯗꯨꯅ ꯍꯛꯆꯥꯡ ꯐꯅ ꯀꯟꯅ ꯂꯩꯔꯕꯗꯤ ꯑꯇꯣꯞꯄꯁꯤꯡꯒꯤꯗꯃꯛ ꯍꯦꯟꯅ ꯐꯅ ꯇꯧꯕ ꯉꯝꯒꯅꯤ꯫ ꯄꯔꯥ ꯑꯁꯤ ꯂꯧꯕꯤꯗꯨꯅ ꯄꯨꯟꯁꯤꯒꯤ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯐꯅ ꯂꯩꯅꯕ ꯍꯣꯠꯅꯕꯤꯌꯨ꯫ ꯏꯁ꯭ꯋꯔꯅ ꯕꯣꯔ ꯄꯤꯕꯤꯕ ꯑꯣꯏꯁꯅꯨ꯫ Joyce Meyer Ministry haibasi mahakpu akhoi mi miyamna thakajri, mahakna akhoi ngonda tawbiriba thakajri ngai haifam leite. Mahakna akhoi bu phi maru adu khakta natana leidiba singna chinchak natana amasung pau amasung aphaba pau tambi. Noina contact tawbibe yagani jmmindia.org. Ngasi Joyce Meyer gi ministry da noi yawbibe yagani. Joyce Meyer Ministry haibasi mahakpu akhoi mi miyamna thakajri, mahakna akhoi ngonda tawbiriba thakajri ngai haifam leite.